Hong Kong amasung Singapore da COVID-19 gi Laichat Nouhouna Sandorakpa Houre. Asia pumbada Laichat asigi Anouba web Sandorakpa yai haina health officials singna warning toukhre. Hiram asigi matangda National gi pauche India Today da fonglakpa report amana hai. Hong Kong amasung Singapore yauna Asia gi leibak kharada COVID-19 gi case wangkhatlakle. Maru oina Hong Kong da Laichat asigi aruba case kaya masing hengatlakpaga loinana COVID-19 gi vaccination amadi booster dose kapthoknaba health officials singna miyamda appeal toukhre. Hong Kong gi Center for Health Protection Communicable Disease branch ki head Albert Auna local media da phongdokhibada Hong Kong da COVID-19 gi Laichat asi aduki matik wangkhalakle respiratory ga mari leinaba sample sing check tawbada COVID-19 positive oiramduna mamang chahi ga yengnabada handaki chahi asina COVID ki case khwaidagi yamna thengnaba oire haina mahakna phongdokhi Laichat asigi aruba case kaya thengnabaga loinana haukhiba tang ahumgi mamangda leikhiba chayol aduda punna miyoi kunthra mathoi leikhidre Mi leikidabagi masing asi chayol amada COVID na maram oiraga mi leikidaba khwaidagi yamba masing ni haujik sandorakliba Laichat asi mamangi COVID-19 da sandokhiba adugumna pak chawdrabasu sandokpagi khudam changdamdi adungmak phangli handak phangliba COVID-19 gi virus asidi amotpa ising dasu leiba ngamle hairi masina maram oiraga miyoi kaya ama COVID-19 gi symptom ga mari leinana hospital amasung tongan ba clinic singda leptana Bukhatnari oirakliba phibam asina miyoi million taret leiba city asida community transmission leirakpagi khudam oire hairi amaromda Asia da mi khwaidigi chinba city singi manungda ama oiriba Singapore dasu COVID-19 gi case hengatlakpagi report lakle hairi leibak adugi health ministry na handakta puthokpa report amada chada kun nipan gi changda COVID-19 gi case hengalakle haukhiba tang ahungi Chayol loiba phawbada miyoi lising tara mariga chani rongi case thengnare loinana Laichat asiga mari leinana hospital da pukhatlakpagi changsu chada kunthra rom hengatle haina pau asina makhatari